ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯏꯃꯨꯡꯁꯦ ꯉꯝꯅꯕ ꯄꯨꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 2 ꯈꯛꯇꯅꯤ, ꯗꯗꯥꯒ ꯑꯩꯒ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯒꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯁꯨꯃꯤꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯍꯥꯟꯅ ꯂꯝ ꯑꯃꯗ ꯃꯥꯗꯤ ꯍꯥꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯍꯧꯗ꯭ꯔꯤꯁꯤꯅ ꯑꯁꯥꯏꯗ ꯗꯗꯥꯒ ꯑꯩꯒ ꯄꯥꯏꯃꯤꯟꯅꯔꯝꯕ ꯌꯨꯝ ꯑꯃ ꯑꯩꯅ ꯂꯣꯏꯁꯤꯜꯍꯧꯕꯅꯤ꯫ ꯃꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯁꯨ ꯃꯇꯝ ꯆꯥꯅꯔꯔꯣꯏ ꯍꯥꯏꯗꯅ ꯂꯥꯡꯐꯩꯗ ꯗꯗꯥ ꯍꯥꯟꯅ ꯊꯕꯛꯇꯨ ꯃꯥꯗꯤ ꯍꯥꯟꯅ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯗꯥꯅ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝ ꯑꯗꯨ ꯄꯥꯏꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯎꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯑꯃ ꯑꯩꯅ ꯄꯥꯏꯍꯧꯔꯤꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯗꯗꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯗꯗꯥ ꯑꯩ ꯂꯣꯏꯔꯦ, ꯂꯥꯛꯄ ꯌꯥꯔꯕꯣ? ꯑꯗꯣ ꯄꯩꯁꯥꯗꯤ ꯃꯣꯏꯒꯤꯗꯣ ꯈꯔ ꯃꯆꯤꯠ ꯄꯤꯔꯛꯀꯗꯕ ꯋꯥꯠꯍꯧꯔꯤ꯫ ꯑꯩꯅꯗꯤ ꯗꯗꯥꯒ ꯑꯩꯒ ꯃꯇꯝ ꯈꯔꯗꯤ ꯑꯁꯥꯏꯗ ꯂꯩꯔꯔꯣꯏ, ꯂꯥꯡꯐꯩꯗ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯂꯅꯤ꯫ ꯗꯗꯥꯗꯤ ꯍꯥꯟꯅꯕꯨ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯣꯏꯔꯝꯃꯒ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯄꯩꯁꯥꯗꯨꯗꯤ ꯂꯣꯏꯅ ꯁꯨꯅ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯌꯨꯝꯕꯨꯗꯨꯅ ꯌꯥꯗ꯭ꯔꯦ, ꯄꯩꯁꯥ ꯈꯔ ꯆꯤꯜꯂꯤ, ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯥꯏꯈ꯭ꯔꯣ ꯄꯤꯔꯛꯑꯦ꯫ ꯑꯗꯣ ꯗꯗꯥ ꯑꯩ ꯂꯥꯛꯄ ꯌꯥꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯖꯣꯟꯁꯟ ꯂꯥꯛꯄ ꯌꯥꯔꯦ, ꯑꯗꯣ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯣꯏꯅ ꯄꯨꯔꯛꯀꯅꯨ, ꯏꯃꯥꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯨ꯫ ꯈꯔ ꯈꯖꯤꯛꯇꯪ ꯏꯕꯥꯅꯤꯅ ꯁꯤꯗ ꯈꯣꯔꯁꯥ ꯄꯩꯁꯥ ꯑꯣꯏꯅꯕ ꯅꯪꯅ ꯄꯩꯁꯥꯗꯨ ꯈꯔ ꯄꯨꯔꯛꯎ, ꯏꯃꯥꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯨ, ꯅꯪꯅ ꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯗꯗꯥ, ꯑꯗꯣ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯕꯤꯀꯥꯁꯀꯤ ꯂꯨꯍꯣꯡꯕꯁꯨ ꯊꯣꯛꯑ ꯃꯥꯅꯦ꯫ ꯃꯥꯒꯤꯗꯣ ꯌꯥꯎꯕꯤꯔꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯃꯗꯤ ꯌꯥꯎꯕꯤꯔꯝꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯏꯪꯅ ꯇꯞꯅ ꯂꯥꯛꯎ ꯍꯥꯏꯔꯝꯃꯒ ꯗꯗꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯏꯃꯥ, ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕꯗ꯫ ꯑꯗꯨ ꯏꯆꯦꯗ ꯐꯣꯟ ꯇꯧꯕꯤꯔꯝꯃꯒꯦ, ꯏꯆꯦꯗꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯀꯧꯔꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯏꯗ, ꯏꯃꯥ ꯈꯛꯇ ꯁꯤꯗ ꯂꯩꯍꯧꯕꯕꯨ ꯀꯩꯗꯧꯋꯦꯒꯦ, ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇꯣꯏꯅꯣ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯇꯝꯕ ꯉꯝꯗꯦ, ꯊꯕꯛꯅꯤ ꯆꯠꯇꯣꯔꯤꯕꯁꯤ, ꯍꯟꯗꯛꯇꯤ ꯗꯗꯥꯒ ꯑꯩꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯁꯨꯕ ꯆꯠꯇꯣꯔꯤꯕ ꯊꯕꯛꯁꯤ ꯃꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯗꯗꯥꯒ ꯑꯩꯒꯅ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯗꯗꯥꯔ ꯑꯩꯔ ꯑꯃ ꯅꯨꯄꯤ ꯊꯤꯖꯤꯟꯗꯕ ꯌꯥꯔꯔꯣꯏ, ꯌꯨꯝꯁꯤ ꯃꯤ ꯋꯥꯠꯂꯤ꯫ ꯗꯗꯥꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯐꯩ ꯀꯩꯅꯣ, ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯑꯃ ꯅꯆꯤꯟ ꯅꯅꯥꯎ 2ꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯄꯨꯁꯜꯂꯛꯎ, ꯏꯃꯥ ꯀꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯝꯃꯒꯦ꯫ ꯇꯥꯜꯂꯨ ꯅꯆꯤꯟ ꯅꯅꯥꯎ 2 ꯆꯪꯗꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ꯫ ꯄꯦꯊ ꯃꯧꯊꯕ ꯄꯨꯛꯅꯤꯡ ꯁꯣꯟꯗꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯌꯥ ꯍꯩꯇꯦ, ꯅꯨꯄꯥꯗꯧꯅ ꯗꯣꯡ ꯗꯣꯡꯅꯤ꯫ ꯅꯣꯡꯃꯇ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯋꯥꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯗꯗꯥꯒ ꯑꯩꯒꯅꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯏꯃꯥꯅ ꯋꯥꯔꯛꯈꯤꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯂꯩꯊꯣꯛꯆꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯔꯛꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅꯕꯨ ꯏꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯗꯗꯥꯒ ꯑꯩꯒ ꯀꯟꯅ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯉꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯗꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 2ꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯃꯛ ꯃꯈꯣꯏꯒꯤꯁꯨꯅꯤ, ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯃꯥꯟꯅꯩ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅ ꯃꯄꯥ ꯂꯩꯔꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯗꯨ ꯑꯩꯁꯤ ꯆꯠꯂꯝꯃꯤ꯫ ꯀꯣꯟꯅ ꯂꯨꯍꯣꯡꯐꯝꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯗꯗꯥꯗꯤ ꯍꯥꯟꯅ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯖꯣꯟꯁꯟ, ꯑꯩꯁꯨ ꯂꯥꯛꯑꯒꯦ, ꯊꯕꯛ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯁꯨꯅꯕ, ꯑꯥꯗ ꯅꯪꯅ ꯆꯠꯄꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯄꯪꯉꯤ, ꯑꯗꯨꯒ ꯃꯤꯗꯤ ꯃꯕꯨꯛ ꯆꯦꯟꯗꯤ ꯑꯗꯨꯝ ꯆꯝꯕ ꯃꯤꯗꯤ ꯑꯣꯏ, ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯩꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯇꯥꯃꯣ ꯒꯝꯕꯤ, ꯗꯗꯥꯗ ꯍꯥꯟꯅ ꯍꯪꯉꯛꯈꯤꯒꯦ, ꯑꯗꯨ ꯌꯥꯔꯛꯑꯒꯗꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ, ꯑꯩꯁꯨ ꯏꯇꯣꯝꯗ ꯆꯠꯄꯗꯣ ꯇꯜ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯐꯝꯗ ꯊꯦꯡꯅꯕ ꯑꯍꯜ ꯑꯗꯨꯁꯨ
ꯑꯩꯅ ꯗꯗꯥꯗ ꯃꯥꯁꯨ ꯄꯨꯕꯤꯔꯛꯑꯒꯦ ꯏꯇꯣꯝꯇ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯕꯗꯨꯗ ꯗꯗꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯣ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯒꯤꯗꯃꯛ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯐꯖꯅ ꯆꯠꯂꯨ, ꯅꯆꯤꯟ ꯅꯅꯥꯎ ꯅꯃꯤꯠ ꯅꯃꯥꯏ ꯁꯤꯡꯅ ꯂꯩꯌꯨ, ꯒꯝꯕꯤꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯃꯨꯛꯐꯥꯎ ꯆꯠꯄ ꯂꯝ ꯅꯠꯇ꯭ꯔꯤ, ꯐꯣꯟꯒꯤ ꯃꯦꯞꯇ ꯌꯦꯡꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯖꯣꯟꯁꯟ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ, ꯑꯁ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦꯗ, ꯅꯠꯇ꯭ꯔꯒ ꯑꯩ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗ ꯍꯪꯉꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣ ꯒꯝꯕꯤ ꯑꯩꯁꯨ ꯀꯣꯛꯀ ꯉꯥꯎꯔꯦ, ꯃꯦꯞꯀ ꯃꯃꯩ ꯃꯀꯣꯛ ꯑꯃꯠꯇ ꯁꯝꯅꯈꯤꯗ꯭ꯔꯦ, ꯑꯗꯨ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ, ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯕꯥꯅꯤ ꯊꯣꯡꯃꯤꯟꯅꯔꯛꯑꯒ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯖꯤꯛ ꯈꯔ ꯈꯥꯡꯗ ꯉꯧꯔꯝꯕꯗꯨꯁꯨ ꯏꯆꯥꯅꯨꯄꯥꯅ ꯆꯥꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯑꯕꯅꯤ꯫ ꯑꯗꯨ ꯅꯪ ꯅꯌꯥꯝꯕꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯗꯅ, ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯉꯁꯥꯏ ꯃꯐꯝ ꯐꯥꯎꯗꯤ ꯌꯧꯁꯜꯂꯛꯑꯦ, ꯂꯝꯅ ꯁꯤ ꯌꯧꯔꯦ, ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯪꯉꯛꯀꯗꯕ ꯍꯪꯉꯨ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯗꯣ ꯅꯪ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗ ꯑꯃꯨꯛꯇꯗꯤ ꯍꯥꯟꯅ ꯍꯪꯉꯨ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯒꯗꯕ ꯈꯨꯜ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ, ꯅꯣꯏꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ, ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯕꯗꯤ ꯉꯝꯃꯔꯣꯏ, ꯃꯤ ꯑꯇꯩꯁꯨ ꯌꯥꯎꯔꯤꯕꯅꯤꯅ, ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯀꯨꯝꯊꯍꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯗꯨ ꯏꯌꯥꯝꯕ ꯒꯥꯔꯤꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯥꯏꯟ ꯆꯦꯟꯕꯗꯤ ꯂꯥꯛꯑꯔꯣꯏ, ꯈꯨꯟꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯈꯥꯝꯃꯒ ꯑꯁꯥꯏꯐꯥꯎ ꯌꯥꯎꯒꯦ ꯍꯥꯏꯔꯒ ꯇꯣꯡꯉꯨ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯒ ꯑꯩꯒꯁꯨ ꯃꯊꯥ ꯁꯥꯅ ꯀꯨꯝꯊꯍꯧꯈꯤ꯫ ꯗꯗꯥꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ, ꯗꯗꯥ ꯍꯦꯟꯇꯣꯛꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ, ꯈꯣꯡꯅ ꯑꯃꯨꯛ ꯍꯜꯂꯛꯏ, ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯆꯦꯟꯗꯦ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯏꯪꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯑꯣ ꯅꯈꯣꯏ ꯑꯗꯥꯏꯐꯥꯎ ꯌꯧꯔꯒꯗꯤ ꯄꯨꯂꯥꯞ ꯂꯥꯞꯇ꯭ꯔꯦꯗ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ, ꯂꯩꯔꯝꯃꯨ, ꯑꯗꯥꯏꯗ ꯅꯣꯏ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯑꯒꯗꯤ ꯋꯥꯔꯅꯤ꯫ ꯑꯩꯅꯁꯨ ꯈꯟꯕꯅꯤ ꯐꯣꯟ ꯇꯧꯁꯤꯔ ꯍꯦꯟꯇꯣꯛꯑꯒ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯗꯗꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯏꯕꯥꯅꯤꯁꯦ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯇꯥꯃꯣ ꯒꯝꯕꯤ, ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯇ꯭ꯔꯥ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯕꯅꯤ, ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯕꯗ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯝ ꯌꯥꯕꯅꯤ ꯍꯥꯏꯗꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯐꯔꯦꯅꯦ, ꯑꯗꯣ ꯑꯉꯥꯡꯉꯩꯗꯤ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ, ꯀꯔꯤꯅꯣꯃꯗꯤ ꯆꯥꯈꯤꯁꯤꯗꯅ, ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯛꯑꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯗꯤ ꯏꯃꯥ ꯑꯐꯕ ꯑꯃ ꯂꯩꯕꯅꯤꯅ ꯆꯖꯤꯛꯀ ꯅꯠꯇꯦ ꯆꯥꯔꯤꯕꯁꯤ, ꯆꯥꯛ ꯑꯁꯥꯕ ꯐꯣꯡ ꯐꯣꯡ ꯁꯥꯕꯅꯤ ꯆꯥꯔꯒ ꯂꯥꯛꯏꯁꯤ, ꯏꯃꯥꯁꯨ ꯐꯩ ꯏꯌꯥꯝꯕꯁꯨ ꯐꯩ, ꯇꯥꯃꯣ ꯒꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯂꯩꯔꯝꯈꯤꯗꯦ, ꯃꯥꯗꯤ ꯇꯥꯅꯤꯡꯉꯛꯇꯗꯅ ꯆꯥꯛꯀ ꯂꯥꯝꯕꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯃꯥ ꯑꯃꯒꯤ ꯄꯣꯠꯐꯝ ꯐꯝꯕ ꯃꯅꯥꯛ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯌꯣꯜꯂꯝꯃꯤꯗꯨꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥꯛꯇꯅꯤ, ꯆꯥꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯁꯨ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯀꯩꯅꯣ ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ, ꯆꯥꯕ ꯌꯥꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯂꯐꯨ ꯃꯇꯠ ꯑꯃ ꯂꯧꯔꯒ ꯂꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯁꯦꯒꯥꯏꯔꯒ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯑꯩꯁꯨ ꯈꯪꯂꯦ ꯃꯥꯁꯦ ꯆꯥꯛ ꯀꯌꯥꯝ ꯂꯥꯝꯃꯝꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯧꯔꯤꯁꯤ, ꯗꯨꯀꯥꯟ ꯂꯩꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯂꯨꯄꯥ 10ꯗ ꯂꯐꯨ ꯃꯇꯠ ꯑꯃ ꯂꯩꯔꯒ ꯃꯥꯁꯦ ꯒꯦꯒꯧ ꯁꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯌꯧꯁꯜꯂꯛꯈꯤ꯫ ꯗꯗꯥꯁꯦ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯈꯪꯗꯦ, ꯖꯤꯞꯁꯤ ꯑꯃꯨꯕ ꯑꯃ ꯊꯧꯔꯒ ꯑꯩꯈꯣꯏꯕꯨ ꯂꯧꯕꯤꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯑꯩꯈꯣꯏꯗ, ꯅꯕꯥꯅꯤꯗꯤ ꯁꯤ ꯌꯧꯐꯥꯎ ꯀꯩꯗꯧꯔꯝꯃꯤꯕ, ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯀꯥꯔꯛꯑꯣ ꯆꯠꯂꯁꯤ, ꯑꯗꯨꯒ ꯇꯥꯃꯣ ꯒꯝꯕꯤ ꯀꯩꯅꯣ ꯆꯥꯔꯤꯗꯨꯅ, ꯂꯐꯨꯔꯣ ꯀꯩꯅꯣ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯄꯣꯔꯩ ꯀꯝꯇ ꯍꯦꯛ ꯇꯥꯔꯛꯇ꯭ꯔꯦ, ꯆꯥꯛ ꯂꯥꯃꯟꯗꯅ ꯇꯠꯀꯦ ꯇꯧꯔꯦ, ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯆꯥꯔꯒ ꯈꯥꯡꯂꯦ, ꯑꯗꯣ ꯑꯥꯗ ꯆꯥꯛ ꯑꯊꯣꯡꯕꯒ ꯂꯩꯍꯧꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯂꯩꯍꯧꯏꯅꯦ, ꯅꯅꯥꯎꯅ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯂꯝꯃꯕꯅꯤ, ꯅꯕꯥꯅꯤ ꯂꯥꯛꯑꯒ ꯄꯤꯖꯒꯦ ꯍꯥꯏꯗꯅ, ꯂꯥꯛꯑꯣ ꯒꯥꯔꯤ ꯇꯣꯡꯅ ꯋꯥꯔꯤ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯒ ꯃꯐꯝ ꯑꯗꯨ ꯐꯥꯎ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯄꯣꯔꯩ ꯀꯔꯤ ꯏꯟꯁꯥꯡꯅ ꯍꯋꯥꯏꯔꯣ ꯊꯣꯡꯍꯧꯔꯤꯗꯣ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯇꯥꯒꯝꯕꯤ, ꯂꯝꯐꯩꯗ ꯊꯕꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯒꯕꯨ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ, ꯂꯝꯃꯣꯛꯀ ꯁꯟꯒꯅꯤ ꯅꯣꯏ ꯂꯥꯛꯑꯒ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯣꯡꯉꯒ ꯊꯝꯍꯧꯔꯤꯁꯤ, ꯍꯣꯔꯦꯟ ꯑꯥ ꯌꯧꯔꯒ ꯈꯪꯉꯅꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯤꯉꯩ ꯗꯗꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯜꯂꯝꯃꯤ꯫ ꯃꯐꯝꯗꯨꯁꯨ ꯌꯧꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯧꯒꯠꯂꯛꯏꯗꯨꯁꯨ ꯆꯤꯡꯒꯤ ꯈꯔ ꯉꯝꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯈꯨꯝꯄꯥꯛ ꯑꯃꯁꯨ ꯇꯥꯏ ꯍꯥꯏ꯫ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯗꯗꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯤꯔꯝꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯥꯗꯤ ꯂꯣꯏꯅ ꯐꯨꯗꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯞꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯑꯗꯥꯏꯗꯒꯤ ꯆꯠꯈꯤꯕ ꯑꯍꯟ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫
ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯗꯨꯗ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯐꯖꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯛꯄꯒ ꯃꯝꯁꯤꯜꯂꯛꯄꯒꯁꯨ ꯃꯇꯝ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯗꯗꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯅꯅꯥꯎ, ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕꯣ ꯌꯧꯔꯦ ꯍꯥꯏꯗꯅ?" ꯑꯁꯨꯝꯅ ꯗꯗꯥꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯗꯗꯥ ꯍꯥꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯒꯦ" ꯈꯨꯝꯃꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯉꯥꯏꯍꯥꯛꯀ ꯉꯥꯏꯔꯨꯔꯅꯨ, ꯏꯃꯥꯗ ꯁꯤ ꯌꯧꯔꯦ ꯍꯥꯏꯈ꯭ꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯗꯗꯥ, ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ꯫ ꯑꯗꯣ ꯗꯗꯥ, ꯀꯩꯅꯣ ꯑꯣꯐꯤꯁꯁꯤꯗꯤ ꯁꯦꯝꯕꯕꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯑꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ?" ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯃꯅꯨꯡꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ. ꯊꯕꯛꯇꯤ ꯃꯆꯥ ꯑꯣꯏꯔꯒ ꯈꯨꯠ ꯌꯥꯝꯅ ꯆꯪꯕ. ꯍꯌꯦꯡ ꯅꯪꯁꯨ ꯈꯪꯉꯅꯤ." "ꯑꯗꯣ ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯁ, ꯈꯨꯍꯥꯎ ꯑꯃꯅꯤ ꯗꯗꯥ. ꯑꯗꯣ ꯗꯗꯥ ꯍꯣꯏꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯆꯥꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯀꯔꯥꯏꯗꯒꯤꯅꯣꯗ, ꯅꯣꯏ ꯂꯥꯛꯄꯒꯤ ꯑꯩꯅ ꯂꯩꯔꯒ ꯊꯣꯡꯕꯤꯔꯝꯕꯅꯤ. ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯒꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯗꯣ ꯐꯔꯦꯁꯦ, ꯏꯃꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯣ. ꯑꯩꯁꯨ ꯅꯕꯥꯅꯤꯅ ꯂꯩꯅꯕ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯕꯤꯔꯝꯃꯒꯦ" ꯍꯥꯏꯔꯝꯃꯒ ꯗꯗꯥꯁꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯌꯧꯔꯦ, ꯗꯗꯥꯁꯨ ꯊꯦꯡꯅꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯂꯩꯃꯤꯟꯅꯔꯣ" ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯩꯕꯗꯨꯗ ꯁꯨꯝ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯏꯀꯣꯏ ꯀꯣꯏꯕꯗꯨꯗ ꯎ ꯋꯥ ꯉꯥꯛꯇ ꯍꯧꯕꯗꯨꯗ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯀꯥꯁꯦ ꯁꯨꯝ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯃꯛꯄꯗꯨꯗ ꯍꯛꯆꯥꯡꯁꯦ ꯇꯦꯛꯈꯠꯂꯝꯃꯤ꯫ ꯐꯖꯔꯕ ꯆꯤꯡ-ꯃꯥꯟꯗꯨ ꯌꯦꯡꯉꯨꯔꯒ ꯃꯥꯏꯁꯤꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯑꯣꯐꯤꯁ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯜꯂꯨꯕꯗꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕ, ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯣꯂꯥ ꯑꯣꯏꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯅꯅꯥꯎ, ꯅꯣꯏꯗꯤ ꯆꯥꯛ ꯇꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯈꯤꯒꯦ. ꯑꯗꯣ ꯁꯥꯏꯁꯦ ꯂꯩꯕꯒꯤꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏ. ꯃꯩꯗꯤ ꯐꯪꯗꯕꯗꯤ ꯃꯁꯤꯗꯅꯤ ꯕꯦꯔꯥ ꯀꯥꯔꯤꯁꯤ. ꯁꯣꯂꯔ ꯂꯦꯝꯞꯁꯤ ꯃꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯥꯛ ꯆꯥꯍꯧꯈꯤꯒꯦ, ꯅꯣꯏꯁꯨ ꯄꯣꯊꯥꯔꯣ" ꯍꯥꯏꯗꯅ ꯄꯨꯡꯗꯤ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯀꯥꯡꯕꯨꯁꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯁꯨ "ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ, ꯀꯔꯥꯏꯗ ꯈꯣꯡ ꯍꯥꯝꯐꯝ ꯂꯩꯒꯦ?" ꯍꯥꯏꯗꯅ ꯗꯗꯥꯗ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯑꯁꯣꯝ ꯃꯇꯥꯏꯗ ꯇꯣꯏꯂꯦꯠ ꯂꯩꯕꯅꯤ. ꯑꯗꯨꯗ ꯆꯠꯂꯣ, ꯃꯩꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ. ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯕꯅꯤ. ꯑꯗꯨ ꯅꯅꯥꯎ, ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯔꯨꯁꯨ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯗꯗꯥ, ꯌꯥꯔꯦꯍꯦ, ꯃꯤ ꯃꯈꯣꯡ ꯍꯥꯝꯕ ꯁꯪꯕꯗꯣ. ꯑꯩ ꯇꯜꯂꯤ, ꯃꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯆꯠꯆꯔꯨꯁꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦ" ꯍꯥꯏꯗꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯗꯗꯥ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯔꯤꯕꯗꯣ ꯑꯩꯁꯨ ꯑꯗꯥꯏꯗ ꯐꯝꯃꯒ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯅꯁꯨ "ꯗꯗꯥ, ꯃꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯐꯣꯟ ꯆꯥꯔꯖꯇꯤ ꯀꯗꯥꯏꯗꯒꯤ ꯇꯧꯗꯣꯏꯕ? ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯣꯔꯤꯗ" ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯖꯦꯅꯦꯔꯦꯇꯔ ꯂꯩ, ꯌꯥꯝꯅꯗꯤ ꯆꯥꯎꯗꯦ. ꯑꯗꯨꯗ ꯆꯥꯔꯖ ꯇꯧꯗꯣꯏꯅꯤ. ꯑꯊꯨ ꯑꯀꯥꯏ ꯃꯩꯒꯤ ꯊꯕꯛ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕꯅꯤ. ꯊꯥꯎꯁꯨ ꯌꯥꯝꯅ ꯆꯥꯏ, ꯀꯨꯏꯅ ꯊꯥꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯣ ꯐꯣꯟ ꯆꯥꯔꯖꯀꯤꯗꯤ ꯑꯗꯨꯗꯩ ꯇꯧꯗꯣꯏꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯑꯩꯒ ꯂꯥꯡꯃꯤꯟꯅꯔꯛꯄ ꯑꯍꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯣꯔꯩ ꯖꯣꯟꯁꯟ ꯑꯌꯥꯝꯕ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ. ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ. ꯃꯩꯅꯒ ꯃꯝꯃꯒ ꯑꯗꯨ ꯄꯣꯔꯩ, ꯑꯁꯥꯏꯗ ꯈꯔ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ?" ꯍꯪꯉꯛꯏ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯇꯥꯒꯝꯕꯤ, ꯀꯩꯗꯧꯔꯒꯦꯃꯦ? ꯀꯝꯇ ꯇꯧꯗꯕꯅꯤ" ꯈꯨꯝꯃꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ "ꯑꯁ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯑꯣꯡ ꯑꯃꯅꯤ. ꯑꯩꯅ ꯈꯣꯡ ꯍꯥꯝꯃꯤꯉꯩ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯗꯣꯛꯆꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯨꯠꯁꯥ ꯑꯃꯅꯅꯤ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯕꯤꯕꯗꯨ. ꯃꯗꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯩ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗ꯭ꯔꯕꯅꯤ. ꯃꯤ ꯑꯇꯩꯗ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯐꯔꯛ ꯇꯥꯅꯔꯅꯤ" ꯍꯥꯏꯔꯛꯏ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯨ ꯂꯣꯟꯗ꯭ꯔꯤꯕ? ꯇꯥꯒꯝꯕꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯅꯨꯃꯤꯠ 10ꯃꯨꯛꯇꯤ ꯍꯦꯜꯂꯝꯃꯅꯤ. ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ. ꯊꯥꯖꯗ꯭ꯔꯒ ꯅꯪ ꯀꯃꯜ ꯍꯣꯏ, ꯏꯅꯥꯎꯇꯣꯟ ꯍꯣꯏꯗꯁꯨ ꯍꯪꯉꯨ. ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯔꯔꯣꯏ, ꯂꯦꯛꯊꯈ꯭ꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ "ꯑꯁ, ꯅꯣꯏꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯔꯣꯏ. ꯂꯃꯥꯡ ꯇꯨꯃꯥꯡ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯍꯌꯦꯡꯈꯩꯗꯤ ꯇꯧꯖꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯌꯥꯝꯁꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ "ꯇꯥꯃꯣ ꯒꯝꯕꯤ, ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯁꯦ. ꯃꯝꯕꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝꯁꯦ ꯆꯥꯛ ꯇꯣꯡꯅꯔꯛꯇꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯖꯒꯥ ꯑꯗꯨꯗ ꯐꯣꯟ ꯑꯃꯃꯝꯒ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯍꯤꯞꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯁꯣꯂꯔ ꯂꯦꯝꯞ ꯃꯆꯥ ꯑꯃ ꯊꯥꯜꯂꯤꯕꯗꯨ ꯃꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯝꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯁꯨꯝ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯇꯨꯝꯕꯗ ꯃꯩ ꯊꯥꯟꯗꯕꯁꯦ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯕꯅꯤꯅ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯗꯗꯥꯒ ꯆꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯐꯣꯟ ꯌꯦꯡꯅꯔꯝꯃꯒ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯑꯩꯒ ꯐꯣꯟ ꯌꯦꯡꯃꯤꯟꯅꯔꯝꯃꯒ ꯃꯥꯁꯨ ꯒꯣ ꯒꯣ ꯅꯥꯈꯣꯛꯑꯒ ꯇꯨꯝꯊꯈ꯭ꯔꯦ꯫
ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯩꯒ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯕꯒ ꯇꯨꯝꯕꯗꯨ ꯏꯁꯥꯗꯤ ꯑꯩ ꯍꯩꯅꯗꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯃꯝꯕ ꯃꯔꯛ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯀꯥꯗꯨꯗ ꯃꯤ ꯑꯃ ꯁꯠꯂꯥꯎꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯣꯟꯒꯤ ꯃꯩ ꯑꯗꯨꯅ ꯀꯥꯗꯨꯗ ꯊꯥꯜꯂꯝꯃꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯩꯁꯦ ꯐꯣꯟ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯕꯗꯨꯗꯒꯤ ꯈ꯭ꯋꯥꯏ ꯅꯥꯀꯟ ꯊꯪꯕꯗ ꯗꯗꯥꯁꯤ ꯇꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯍꯦꯛ ꯅꯪꯅ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯕ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗ ꯑꯣꯏꯅꯅ ꯗꯗꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯀꯤꯕ ꯁꯛꯇꯝ ꯅꯨꯄꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯕꯗꯨ ꯎꯔꯛꯈꯤ꯫ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯀꯥꯞꯁꯜꯂꯨꯕꯗ ꯅꯨꯄꯤꯗꯨ ꯄꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯦ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠ ꯄꯨꯛ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯅꯔꯒꯦ ꯍꯪꯅꯔꯛꯏ꯫ ꯗꯗꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯒ ꯅꯅꯥꯎ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯄꯥꯈꯠ ꯗꯗꯥ ꯍꯧꯖꯤꯛ ꯅꯪꯅ ꯇꯨꯝꯃꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯁꯛꯇꯨ ꯃꯤꯠ ꯑꯁꯤꯗ ꯁꯪ ꯎꯔꯒ ꯂꯩꯔꯦ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ ꯑꯩ꯫ ꯅꯍꯥꯟꯈꯩ ꯅꯈꯣꯏꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯅꯅꯥꯎ ꯀꯅꯥꯅꯣ ꯁꯤꯗꯕꯨ ꯇꯨꯝꯕ ꯆꯪꯉꯛꯇꯣꯔꯤꯁꯤꯕꯣ? ꯇꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯁꯤꯗꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠꯇꯣ ꯑꯃꯨꯛꯇ ꯀꯥꯞꯅꯔꯛꯎ꯫ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯞꯁꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯐꯅ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯎꯔꯛꯈꯤꯕꯗꯨ ꯃꯗꯨ ꯑꯩꯒꯤ ꯚꯥꯞꯅꯅꯤꯗꯤ ꯁꯨꯛꯂꯧ ꯂꯧꯔꯝꯗꯦ꯫ ꯇꯁꯦꯡ ꯅꯨꯄꯤꯗꯨ ꯌꯦꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯇꯥꯃꯣ ꯒꯝꯕꯤꯅꯁꯨ ꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯊꯥꯖꯗꯦꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯦ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯅ ꯑꯃꯨꯛ ꯅꯕꯥꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯁꯤꯗ ꯚꯨꯠ ꯍꯦꯛꯇ ꯊꯣꯔꯛꯀꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗ ꯀꯔꯤꯃꯇ ꯇꯧꯗꯦ꯫ ꯀꯃꯜ ꯏꯅꯥꯎꯇꯣ ꯅꯣꯏꯁꯨ ꯍꯥꯏꯌꯨꯅꯦ ꯀꯩꯕꯨ ꯇꯧꯔꯛꯀꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯛꯄꯗꯨꯗ? ꯃꯗꯨꯗ ꯗꯗꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯃꯇ ꯇꯧꯗꯦꯅ ꯃꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯩꯒ ꯁꯨꯝ ꯄꯨꯝꯃꯝ ꯃꯝꯃꯒ ꯇꯨꯝꯕꯁꯤꯗ ꯀꯔꯤꯅꯣ ꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯩ ꯃꯝꯃꯒ ꯇꯨꯝꯕꯁꯦ ꯍꯩꯅꯔꯦ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯅ ꯅꯅꯥꯎ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯌꯨꯝꯗꯧꯅ ꯁꯤꯗꯗꯤ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯒ ꯇꯨꯝꯕꯗꯤ ꯃꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯖꯣꯟꯁꯟ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯇꯧꯔꯛꯈꯤꯕꯗꯨ꯫ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯅꯤ ꯏꯇꯣꯝꯗ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯗꯨ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯇꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯅꯁꯨ ꯅꯅꯥꯎ ꯇꯨꯝꯃꯣ ꯀꯔꯤꯃꯇ ꯇꯧꯗꯕꯅꯤ ꯃꯌꯥꯝ ꯇꯨꯝꯅꯔꯤꯁꯤꯗꯤ꯫ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯍꯧꯗ ꯌꯥꯔꯣꯏ꯫ ꯇꯨꯝꯃꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯨꯝꯊꯅꯈꯤ꯫ ꯑꯩꯗꯤ ꯏꯁꯥꯗ ꯀꯤꯕꯅ ꯃꯤꯠꯁꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯈꯤꯇꯪ ꯐꯥꯎ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯩꯒꯤ ꯃꯥꯏ ꯃꯄꯥꯗ ꯍꯥꯎꯐꯤ ꯑꯃꯅ ꯀꯨꯞꯁꯜꯂꯒ ꯀꯤꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯕꯗꯧꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯀꯤꯗꯅ ꯏꯁꯥꯐꯥꯎ ꯃꯁꯤ ꯂꯦꯡꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯅꯣꯡꯉꯥꯜꯂꯛꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯃꯥꯏꯗ ꯀꯨꯞꯄꯤꯕ ꯍꯥꯎꯐꯤ ꯑꯗꯨ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯇꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯉꯔꯥꯡꯒꯤꯗꯣ ꯀꯔꯤꯃꯇ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯅꯤꯡꯗ ꯏꯁꯤꯡ ꯂꯩꯕꯅꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ ꯑꯗꯨꯒ ꯉꯜꯂꯤꯉꯩ ꯊꯕꯛ ꯈꯔ ꯇꯧꯍꯧꯁꯤ꯫ ꯇꯥ ꯒꯝꯕꯤꯒ ꯅꯪꯒꯤꯒ ꯊꯕꯛ ꯄꯤꯒꯦ ꯍꯧꯒꯠꯂꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯒꯠꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯍꯧꯒꯠꯅꯈꯤ꯫ ꯇꯥꯃꯣ ꯒꯝꯕꯤꯅꯁꯨ ꯑꯩꯉꯣꯟꯗ ꯖꯣꯟꯁꯟ ꯉꯔꯥꯡꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯉꯣꯟꯗꯁꯨꯅꯦ ꯂꯦꯡꯖꯨꯝꯁꯤꯗꯅꯤ ꯈꯨꯠꯁꯥ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯤꯕꯗꯨ꯫ ꯅꯈꯣꯏ ꯗꯗꯥꯒꯤ ꯃꯅꯥꯛꯇꯔ ꯅꯨꯄꯤꯗꯨꯅ ꯇꯨꯝꯃꯝꯃꯤꯗꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯥꯅꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯇꯥꯃꯣ ꯒꯝꯕꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯨ ꯌꯦꯡꯉꯨ꯫ ꯅꯣꯡꯃꯗꯤ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯗꯨꯀꯥꯟ ꯂꯩꯕ꯭ꯔꯥ ꯊꯤꯔꯨꯁꯤ꯫ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯨꯁꯤ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯕꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯀꯤꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯤꯠ ꯃꯃꯥꯏ ꯆꯞ ꯌꯨꯡꯉꯒ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯗꯨꯀꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯁꯤꯗ ꯗꯗꯥꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯈꯨꯝꯃꯤ꯫ ꯗꯗꯥꯅ ꯅꯣꯏꯕꯨ ꯈꯪꯒꯗ꯭ꯔꯅꯦ? ꯁꯤꯗꯩ ꯃꯊꯛꯇ ꯆꯨꯝꯅ ꯀꯥꯎ ꯐꯅ ꯁꯥꯡꯅ ꯆꯠꯂꯒ ꯈꯨꯜ ꯑꯃ ꯇꯥꯕꯅꯦ꯫ ꯑꯗꯨꯗ ꯗꯨꯀꯥꯟ ꯂꯩꯕꯅꯤ꯫ ꯂꯝꯕꯦꯜ ꯑꯅꯤꯁꯨ ꯐꯥꯡꯕꯅꯤꯀꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯆꯠꯂꯨꯅꯤ꯫ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯗ ꯍꯪꯉꯨ꯫ ꯑꯗꯨ ꯀꯔꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯅꯣ? ꯒꯥꯔꯤꯁꯨ ꯊꯧꯕ ꯍꯩꯔꯝꯃꯣꯏ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯤ꯫ ꯍꯣꯔꯦꯟ ꯑꯩꯒ ꯒꯥꯔꯤꯗ ꯊꯨꯁꯤꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ
ahal aduna tamo gambi tosira ngarang ibanina tawbadu adumaina taraga tuani horen dadaga puna those hairame ahal aduna muk aigiri iyada yai khumai mataw sumna dadana adumaina hairappadagi akwese dukan thoke tawrambadu tuame thaboina manungda sangaga tawrame office ke ka manung anambada ayuk punthin oiragasu adum isada kibama adum poame makon khara su dum taraga lei mi wari sanaba makhol amadi sum tek tak karino makhon yamna tai aduna tamo gambiga igadi suktabu thaduk naramdre ma soi bani puna thengna khrabanina kidana ibani se adum asai phok chalagasu puna adum saminarame numidang waram tarakpadagi de dadana aduda leiramba jipsi aduda dukan do khoiga puna thora se haire madudagi khoi homse dukan do tamna gari do thauraga laame dadana su lambe do phajana takpi idai salaga si tai haibado dukan adu da su phangdaba postai bo amata yauramde kona dadana inguda nanaw kaino nang leido si leiro dana haire madudaina dukan adu da candle phangbra hangame dukan mapu aduna phangye do yamna chawbudi leite masa ngakta ngaire haire dadana muk isidi kedawdoiba karigino nang candle hangisibo numidang candle thalaga tungge hairido hangai aina muk mado tuasira khangde side candle masa ngaktani achaubu somata yaurumdre hairame dadana muk ado masa singsi oiraga solution khro kaino nang tumne ngaktir phaw ama loikhraga so sin dana thalo ona nang tungkhra so do masa matomda musa kisani haire tamo gambina so johnson macha oiraga so loksalo numidang mapanuban thokpada karimata thadana thoktoi saro si puraga salaga tikanani madudige so kenan masa singa do piket tare ni pan muk loksalakhi dadana so adagi mafam khara gari thauraga koiba pupirame lamong akta yonba mafam amada so sangame adudagi sakhra so leyaktuna khose halai numidang ta salakpadagi so isada ki wase haurakhi dadawige kangu singchu sain sang thongkat narame sakto ga ngarang gi dumaina ngaya phone yeng naramaga tumna ba loina sangnakhi aiso ngak te ngasai lerakhiba candle ladu thalamde ona makoi atai singa do tumthakhibaga aisa candle ladu thangat ke taurame candle ladu mai su ba he khawrokpada nuksit ama wangnong na humjalaktuna candle ladu mai motkhi adu boiso thandadi thalage haidana adu boiso thandadi thalage haidana khoi mayamna tumi paka duda candle do tara muk diwali gi mawongda mafam nga na thalame adu gaigi tumpham aduda hiptharame aiso tumtharage tawrokpagi duda mapanda mi ma kokok lapa makhon se tarai aduga khoige thong mapada iduda mi ma lepaga leibadong na tawi ngake matung aina ka manung aduda thaliba kenan masa sing adu amukta puna burlaw na mutkhi angakpani tawriba mong matawdo kenan sing adu hek mutkhi badagi ka adu pumam hek mamkhi aiso kizaraktana tamo gambi do tumba hawdo ame tamo gambi hawgalo karino ma tawre haidana masa nomdu na tumba hawdo ame ahla do so tumambadagi hawgalai aduga ingonda kaidawraki amuk hawrabo aspumam hek mamene sidi kaino nang mga sai leraki ba kenan sing adu hanba loi khrabo hangai aina mo kenan sing adu hek thanbaga amuk tapuna mot khre asai kijare dugini aina hawdori se hairame ibani na dumaina wari sanaringai ahla duna kamanu naduda kaino sidi kanano sidi mi ma lepisibu haidana maso kina ingonda konsalakhi aina so hakadai dano haidana amamba duda yengsalubada wangthang wangba mami ma sum lepaina urakhi ajo kidana phone ge light adu kapaga yengba matamda ka manung adugi wall aduda nupi amagi mami se taseng mayak sengna tarame mami do sum tamna wangkhalai ahla du so ki jaraktana nakoi hawalo sida leirene nupi do haidana maso kana lawkhalakhi adumaina kana lawrubadagi mami do thong marum maduda sumchang khiduna mangkhi mayam so muktumba do loina hawganarakhi aduga ibani da mukaidorogi nabani summo ngamani tumphangwa mata khangdre nabani lakpadagi hairei dadana so ahalla duga ibani da munne yengaktuna akoigi nakta changselaktuna dadana sumna hairei nanaw nanga tamuga miga nabani hankragera dadana hairise ai sawbugi natte nabani na sida sum karino mu urabanina akoi so nungai raktre tayeng nabani yumda hankro hairei madudaina dadaigi warise hana mukta taako mathangde phone da photo oina namhauragi ngasaina lerapa candle sing adu noi tungkhibaga aina mafam asida thangatpani adu mapandigi koko karino ma sum changaga candle sing adu mukta punna motkhi adumaina tawbubu hongnabro phana kanba nuksit amana humaga su
ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯅ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯃꯨꯠꯄꯗꯤ ꯉꯝꯃꯣꯏ. ꯖꯥꯗꯨ ꯃꯟꯇ꯭ꯔ ꯃꯦꯖꯤꯛ ꯇꯧꯕ ꯃꯤꯅ ꯉꯝꯒꯗꯕ ꯃꯉꯥꯏꯔꯦ. ꯑꯩꯇꯅ ꯎꯕꯁꯨ ꯅꯠꯇꯦ, ꯑꯍꯜ ꯑꯁꯤꯁꯨ ꯎꯔꯤꯅꯤ. ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯀꯌꯥ ꯅꯥꯇꯩ ꯆꯥꯒꯗꯕ ꯃꯐꯝ ꯃꯥꯟꯗꯦ. ꯀꯣꯟꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯁꯣꯏꯔꯣꯏ ꯍꯥꯏꯔꯝꯃꯤ. ꯗꯗꯥꯅ ꯃꯈꯣꯏꯅꯦ ꯑꯗꯨꯅꯕꯨ ꯅꯕꯥꯅꯤ ꯍꯟꯈ꯭ꯔꯒꯦꯔꯥ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯣ ꯍꯌꯦꯡ ꯅꯕꯥꯅꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯗꯗꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗꯨꯗ ꯊꯥꯖꯗꯕꯤꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯍꯟꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯉꯝꯃꯤ. ꯑꯗꯨꯅ ꯑꯩꯁꯨ ꯍꯌꯦꯡ ꯍꯟꯈ꯭ꯔꯒꯦ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯒꯤ ꯏꯃꯥꯗꯨ ꯐꯣꯟ ꯇꯧꯔꯛꯈꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯪꯉꯛꯏ. ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯉꯁꯤ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕꯣ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯉꯁꯤꯁꯤꯕꯨ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯊꯥ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ. ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯨ ꯏꯃꯥ ꯀꯦꯂꯦꯟꯗꯔ ꯌꯦꯡꯒꯦ. ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯐꯠꯇꯦ ꯉꯁꯤ ꯍꯜꯂꯛꯀꯅꯨ. ꯅꯪ ꯍꯜꯂꯛꯀꯦ ꯍꯥꯏꯔꯒꯁꯨ ꯍꯌꯦꯡꯒꯨꯝꯕ ꯍꯜꯂꯛꯎ. ꯑꯗꯨꯒ ꯏꯃꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ. ꯍꯟꯗꯛ ꯏꯃꯥꯒꯤ ꯃꯪꯗ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯌꯥꯝꯅ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅꯁꯨ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯤꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯄꯨꯈꯤ. ꯅꯣꯏꯕꯨ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯣ ꯍꯪꯉꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯇꯝꯃꯒꯦ. ꯐꯔꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯑꯩ ꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯈꯤ. ꯗꯗꯥꯗꯁꯨ ꯑꯃꯨꯛ ꯏꯃꯥꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯕꯖꯥꯠꯅꯤ. ꯏꯃꯥꯅ ꯑꯩ ꯂꯥꯛꯄꯗꯨꯗ ꯗꯗꯥꯁꯨ ꯌꯥꯎꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯗꯗꯥꯅ ꯌꯥꯔꯝꯗꯦ ꯑꯩꯗꯤ ꯊꯣꯛꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯗ꯭ꯔꯦ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯕ ꯇꯥꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯐꯣꯟꯗ ꯀꯦꯃꯦꯔꯥ ꯅꯝꯁꯜꯂꯒꯦ ꯈꯜꯂꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯁꯥꯎꯗꯅ ꯗꯗꯥꯒ ꯑꯩꯒ ꯀꯌꯥ ꯀꯧꯅ ꯉꯥꯡꯅꯔꯝꯗꯦ. ꯃꯌꯥꯝꯁꯦ ꯇꯨꯝꯊꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯀꯦꯟꯗꯟꯒ ꯊꯥꯟꯗꯦ. ꯁꯥꯎꯅꯤꯡꯗꯅ ꯀꯦꯃꯦꯔꯥ ꯅꯝꯅꯕ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯑꯩꯁꯦ ꯇꯨꯝꯗꯕꯤ ꯂꯩꯕꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗꯦ. ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯇꯨꯝꯊꯔꯒꯦ ꯇꯧꯔꯛꯄꯒꯤꯗꯨꯗ ꯍꯟꯗꯛꯇꯤ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯕꯗꯧꯅ ꯎꯔꯛꯈꯤ. ꯑꯩꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯐꯣꯟꯁꯦ ꯂꯧꯊꯣꯛꯑꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯀꯦꯃꯦꯔꯥ ꯅꯝꯃꯨꯕꯗ ꯅꯨꯄꯤꯗꯨ ꯍꯟꯗꯛꯁꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯗꯗꯥꯁꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ. ꯑꯩꯅꯁꯨ ꯗꯗꯥ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯝꯍꯧꯔꯦ. ꯇꯨ ꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯗꯗꯥꯗ ꯎꯠꯂꯨꯕꯗ ꯀꯦꯃꯦꯔꯥ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯃꯃꯤ ꯇꯥꯔꯝꯗꯦ. ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ. ꯗꯗꯥꯅꯁꯨ ꯍꯌꯦꯡ ꯆꯠꯅꯕ ꯇꯧꯔꯣ ꯅꯪ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯁꯥꯎꯅ ꯇꯨꯝꯊꯈꯤ. ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯍꯜ ꯑꯗꯨꯒ ꯑꯩꯒꯁꯦ ꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯝꯈꯤꯕ ꯀꯦꯃꯦꯔꯥ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄꯅꯤ ꯑꯩꯅ ꯐꯣꯟꯗ ꯅꯝꯈꯤꯕꯗꯣ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯣ ꯃꯃꯤ ꯁꯥꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ. ꯏꯃꯥꯗꯁꯨ ꯑꯩꯅ ꯎꯠꯂꯝꯃꯤ. ꯃꯗꯨꯗ ꯏꯃꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ. ꯗꯗꯥꯗ ꯇꯝꯕꯗꯁꯨ ꯗꯗꯥꯁꯨ ꯊꯥꯖꯗꯦ. ꯑꯩꯅ ꯏꯗꯤꯠ ꯇꯧꯕꯅꯤ ꯍꯥꯏꯔꯛꯏ. ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯗꯗꯥ ꯍꯣꯏ ꯀꯥꯡꯕꯨꯗꯁꯨ ꯍꯦꯛꯇ ꯅꯩꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯂꯣꯏꯅ ꯆꯦꯟꯅꯔꯛꯈꯤ. ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃꯗꯤ ꯂꯩꯍꯧꯔꯤ. ꯋꯥꯔꯤꯁꯦ ꯃꯤ ꯑꯇꯩ ꯀꯅꯥꯗꯁꯨ ꯇꯝꯃꯨꯕꯗ ꯊꯥꯖꯔꯔꯣꯏ. ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅ. ꯃꯁꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.